Laingakna kukibu free thaduna thamlabade thadoksu nongmai piyu hairakpa yai thadau inpi Manipur. Kuki supremacy singna thadau community gi mathakta sathariba makhoi gi extremist agenda bu sogatpagum center laingakna makhata na tuminna yengduna leirabade kuki singdagi isa ngak thoksanaba thadau community su laingakta nongmai piyu hairakpa yai haina thadau inpi Manipur team na phongdorokle. Thadau inpi Manipur team na thadorokpa cherol amada mathaki wafam asi phongdokladuna cherol sina hai. Santi pamjaba community ama woina ngasi fawbada thadau community gi oiba khulai paiba militant group amata aikhoi gi leitre. Adubu ngasi fawba kuki militant group nifu gi mathakta thadau na khundaba mafamsingda operate tawduna makhoina thadau community bu makhoi gi makhada thamnaba lalong kaya chathaduna lakle. Pumna magasi ngasi fawba thadau community na tuminna khangduna lakle adubu ngasi di khangbagi pankhai lanthorokle haire. Cherola sina hai tha asigi tarukta thadau inpi Manipur team gi mihut kangbu ama Imphal da chatuna mitai CSO singa unaduna lamdam asida khundami nariba yellow purup sing mayek sengna khangminaduna ingtapa hanjilaknaba wari sanakhe. Masigi damak kuki inpi Manipur kimna thadau inpi bu kuki miyamgi yeknabani haina phongna laukthorokpa laibak thebane. Amadi kimgi maikhaidage thadau inpi gi matangda phongdokhiba wafam pumnamak semjin sajinba oidaba ngaktane. Maram asina kimgi wafam adubu Manipur gi yellow purup sing amade atai stakeholder pumnamakna thajabiganu haire. Thadau inpi Manipur team masi yamna legitimate oiba Manipur da khundariba thadau community gi amata ngairaba apex body amane. Thadau miyam gi yamna mayek sengna identity laijai kaidongaida thadau asi kuki identity natraga kuki ideology gi saruk ama natte. Thadau inpi Manipur asi ahanbada kumja lisingama ka chamapan marfuga marida thadau national council haina saphongkhibane. Masigi matung kumja lisingama ka chamapan marfudraga ni thoida thadau tribe council haina maming onthokraba matung kumja lisingani taraga mangada amugana thadau inpi haina lairakibane. Amaromda kuki inpi Manipur kimde Manipur da kuki naga ani gi marakta conflict thorakpa matamda kumja lisingamaga chamapan marfudraga humdoida saphonglakibani haina so cherola sina phongdorokle. Cherola sina makha taraduna Manipur ge ethnic conflict asige tungkoina ingtapa hanjilakna bohonabada Government of India na kuki jomi mar militant group sing khaktaga wari sanaraga oithokloi. Tasengna lamdam asida matam chupagi ingtapa puraki hairabade lamdam asida khundaminariba yellow purup singi marakta wakhal taminaraba matam adu khaktada oithokane. Kuki inpi kimna matam chupada su group singi mahut sinduna wangangle kimna kaidongaida Manipur gi conflict asina hakthengna sogalaba community sing maruwaina thadau community gi mahut sinkhiba leite. Center ga su group ka haujik wari sanariba asi thadongna thajaba leite. Government of India na Manipur gi territorial integrity kaihalloi haire amaromda su group singna makhoi gi oiba union territory ama demand tawre maram asina chathariba wari asi miyambu thajahangi hairabade nakal animak transparent amade consistent oigadavani haibo wafamso thadau inpi Manipur gi maikaidagi thamlakle.